Arambai News Guwahati da Manipuri Pao tabiriba singbu ihan hanba maktada Chingangbam Sujitarani na khurumjari hojik ngasigi samlapa mariba pau sing lobirasi. Asamda COVID-19 ge apunba confirm case masing hojik fawbada lising kunmanga supna marfutarani thoi sukre. Lising tara teret supna marfutara mangana discharge tawkre. Lising teret ka chamapan kuntra tarukna active oiri. Laikidabagi masing yangkhaini pan sukre. Ngasigi oina positive case phangbagi discharge tawbagi amadi laikidabagi pau hojik fawbagi oina officially amata laktri. Guwahati khaktada lagliba August tang 15 fawbagi manungda positive case lising kunithoi hena phangani haire. Asamda ihan hanba oina home isolation da laiba chahi humbudra suraba covid anaba ama laikidre. July 15 da mahak covid positive oiki adubu health department ka wari sanaduna yanaba amagi makhada pandu da laiba masagi mayumda lairakpani. Mato asumna positive oiraba amana yumda layengduna laiba haibasi khudong thiningai oirakli. Asam amadi awang nongpokpu India dagi tongan tahangadabani haikibaga loinana anti-national wangang kaya ngangkibagi maralda hojik Guwahati jail da lairiba Serjil Imam COVID-19 positive oikre. Guwahati da unlock 1 gi ngasi nini chanba numitni haukiba pung kunmari asida chamri gani phunipan positive oiki. Hojik Asamda miyoi lising kunmanga hena COVID-19 positive oiriba sigi manungda lising tarani thoidi Guwahati sahar kaktadagini. Asigi sumathakta hojik fawbada laichadasina maram oiduna laikidaba yangkhaini pangi manungda kuntra humdoide sahar asidagini. Guwahati sahar gi Fatasil Ambari Mumbai gi Dharavi gi saktam lorokli pikraba area asidagi pung kunmari da miyoi kunmathoi positive oirakhi. Test tawruba khudingmak positive oirambagi phibamni. Yumthong khudingmakta positive oidaba amata yaudre. Phibam asi yoroba fawbada containment zone da mi koicha chatpadi adumak lepa leitri. Guwahati gi mathangda yamnamak sathirakliba Jorhatasu community transmission gi chang yamna wangkhalakli. Haukiba pung kunmari asida positive case chamaga kunmathoi phangba ngamkhi. Hayengdagi hauna state asida inter-district chathok-chasin tawbada athingba hanadagi hauna thamkhrabani. Nalbari dasu community transmission gi case hengalakpadagi civil hospital numit humni gi oina thingjinkre. Amguri dadi sarkar na curfew lauthokpadi laredana Amguri Chamber of Commerce na public curfew lauthokchakre. Nakalamaromda Nagaw jail da nomtada miyoi nifunipan COVID-19 positive oirakre. Kasarda base oiba NGO Goodwill Foundation na Lakhipur Kendragi Mahairoi Taret amadi Sonai Kendragi Mahairoi Mari khangatuna ngasi makhoi makhoigi khungangsingda chatuna pukning wakhal thogatpibaga loinana taramna okre. Khangatlaba Mahairoi sing asi handakta lauthokiba class 10 English singani kun gi resulta ningthina mai paklakhiba Mahairoi singni. Makhoigi manungda Lakhipur Kendradagi Kazi Hanifa Begum Polarbon Chandani Begum Uzan Tarapur L Yaiphabi Lalang L Bethoi Rupai Bali H Rosni Rupai Bali Kalpana Devi Anua Manung Amadi Sonali Singh Singerbondagi Yauri Aduga Sonai Kendradagina T H Rosan Lamargram A Rohan Berabak K Priyarani Jharakhul Amadi C H Sonia Thengnapar Dagini Mahiroi sing asida lupa lising amamamga konana mahi tambada changba potlam sing khudol tamki. Manipuri Youth Front of Assam Maifana Manipuri Lon Assam Sarkar gi Associate Official Language ohengadabani haiba kholauga loinana leptana changchilakliba khongjangda ngasi Borkhola Kendragi Vairap Nagarda poster campaign sangsinkre. Maifagi President Seram Herazitsu saruk yakiba ngasi thoramasida Assam Manipuri Youth Front ki Finance Secretary Ahmad Hussain Kazina haikibagi matungina Manipuri Lon Assam gi Associate Official Lon ohennaba hotnabada Maitai Pangal Ichil Inausingna Thawai Hakchang yauna saugatli amadi Maifagi khongjang khudingmaktasu mapung phana saugatkani haibagi thajaba pirakre. Manipur haukiba pung kunmari asida miyoi marfutara nauna COVID-19 positive oibaga loinana apunba confirm case masing lisingani supna taramanga sukre. Nifu mari discharge tawbaga loinana apunba discharge tawkibagi masingna lisingamaga chahum marfu mari sukre. Chatruka kuntrama thoina hojik active oiri phabagi chang chada humphunipan dasmik taruk nipani. Thoubal district ta COVID laichat mari sandorakpa yabagi akiba lairakpadagi district asigi dishina thadorakpa cherol amagi matungina ngasidagi hauna Thoubal district matam kaktana curfew lauthokre. District asi fauduna chatpa inter district movement namaksu athingba thamkre.
Matau asumna ngasidi Manipura COVID ki phibam tasengna lusilakli Thoubal district hena sokchilakpa rimsta COVID positive ki case phanglakpa loinana kaithel dukan amadi inter district bus na chingbada COVID ki SOP sing ngaktaduna mina krikrik inaribagi thong asinadi Manipura phibam hena sokchilakpa yabagi oithokpa leirakpaga loinana community transmission tarokpa yabagi akibasu leirakli Hauzik Delhi da lairiba Manipur gi Rajya Sabha gi MP Ningthau Leisemba Sanajawba ngasi lebaga sigi Prime Minister Narendra Modi amadi atai BJP luchingba singa unaduna sakhang maikhang nakre Prime Minister Narendra Modi na Leisemba Sanajawba bu Manipur miyamna MP oina thagalakpagi damak state asigi miyamda thagatpa phongdorakre NSN IM gi General Secretary Thuingaleng Muiva masa ngamlaktabadagi ngarang Ningthau kaba numit layingnabagi damak Delhi da pukre Charter plane amada mahakaloinana mahaki loinabi amadi atai miyoi taretsu yauki chahi marfu taruk suraba muivagi hakchang pangdabadagi mamang chayolda Nagaland gi governor su oriba Naga Peace Talki interlocutor RN Raviga phaminagadaba mifam amadasu saruk yaba ngamkhide hairi Assam amadi Manipur natana awang nongpokya to palem horiba state sing da huzigoriba COVID-19 gi phibam sing amuktang khangminasi Tripura da Haukiba pung kunmari asigi manungda chani subna ani COVID-19 positive oikibaga loinana apunba COVID-19 gi confirm case masing lising ahum subna marfutarahum doi sukre marfu taruk discharge taukibaga loinana apunba discharge taukibagi masingna lising amaga chani pan nifumanga sukre lising amaga chani kuntaret na active oiri amadi haukiba pung kunmari asida miyoi ani naungna leikidabaga loinana apunba leikidabagi masing taret sukre Nagaland nahongna na miyoi mapan COVID-19 positive oibaga loinana apunba confirm case masing lising amaga kuntra yaukre chamriga marfu marina discharge taukre chaunga ga nifu tarukna hauzik active oiri leikidaba amata yaudri Arunachal Pradesh asu miyoi naungna yankai COVID-19 positive oibaga loinana apunba confirm case masing chatret ka marfu tara sukre chaniga marfu mangana discharge taukre chaunga subna anina hauzik active oiri leikidabagi masing ahum sukre Mizoram da su nauna miyoi tarahumdoi COVID-19 positive oibaga loinana apunba confirm case masing chaniga marfu tara taret sukre haibadi chahum yoksilakle chamaga humpunipa na discharge taukre chamaga kunmapanna active oiri leikidaba amata yaudri Meghalaya da su haukiba pung kunmari asida naungna miyoi kunmathoi COVID-19 positive oibaga loinana apunba confirm case masing chamriga marfutara sukre samna chaunga yoksilakle miyoi taranipana discharge taukibaga loinana apunba discharge taukibagi masingna humbutra sukre chamriga taratarukna hauzik active oiri leikidabagi masing mari sukre Mizoram da ngasidi Dr. Ama ihan hanbo ina COVID-19 positive oikre mahak Aizawl district tagini state asigi oina frontline workers singi marakta positive oirakpa ihan hanba case ni Jora Medical College ki medical team da frontline worker amoina mahak thabak torambani mahak asymptomatic ni khudong thiningai leite hairi Mizoram da hauzik khwaidigi sogliba district Aizawl district ni punna case chamaga kunmapan phangbada marfutara hauzik active oiri Arunachal Pradesh da su RKM Hospital da layingbi nupi mironbi ama COVID-19 positive oirakpadagi hospital asi July tang kunmathoidagina kulhumdoi fauba sanitation loinana healthcare staff singi screening taunabagi damak service khudingmak complete shutdown taunanaba lauthokre Aroibada atupa pausingda Laibaga sigi HRD Minister Ramesh Pokhriyal Nishank na JEE main amadi NDA examination animak thagadaba candidate singi yengduna examination ani asi nongmatada tahaloi haina thajaba pirakre mahiroi kayadagi complaint lakpadagi ministry na wafam asi khanarakibani panba yai examination ani asi lakliba September gi tang tarukta taunanabagi matam hanana lepkrabani Atmanirbhar Bharat Abhiyan gi makhada HRD minister na Mano Darpan initiative launch tawkre COVID pandemic na piriba China kaya sida mideng thamlaga paikhalakpa thorang asina mahairoi oza sing amadi mama mapa oivasing da psychosocial support pibaga loinana makhoi gi pukning wakhalda thongna hapigani hairi
कोविड पैंडेमिक ना मालेम सिबु लेप्तना निकलिंगै मतम सिदा एम्स की प्रोफेसर खरनदी कोरोना वायरस की मायक्ता महिरोई सिंगना हर्ड इम्यूनिटी फंगनबगिदमक्ता इंडिया दा लरिबा स्कूल अमदी कॉलेज सिंग हांगदोकदबनी हाइबगी अपांबा फोंदोकनारखरे हर्ड इम्यूनिटी हाइबदी यामना समना अपुनबा मिसिंगी अचौब सरुक अमदा वैक्सीनेशन नत्रगा हानगी इन्फेक्शन की खुथांगदबु ओइरबसु इन्फेक्शन अदुदा इम्यून ओइहनबा हाइबदी ngaktokpa नत्रगा चंगलबसु सोखनदबा अदुबुनी अदुबु नाकलमरोमदा ngasi ओरिबा फिबम मसिदा स्कूल कॉलेज सिंग हांगदोकपा हाइबसी पुनमकपु हाइबदी महैरोय ओजा अमदी ममामपा ओइबसिंगबु वायरस असिना इराइ लाइना अटैक तौहनबगी थौरांगनी हाइनसु माइकै कयादगी फोंदोकनारकली लेबागसी की पावर मंत्री ओरिबा आर.के. सिंगना इंडिया की अहानबा पब्लिक ईवी हाइबदी इलेक्ट्रिक व्हीकल चार्जिंग प्लाजा अमा न्यू दिल्ली की जेम्स फोर्ट क्लबता ngarang hangdokre राजस्थान दा सीएम अशोक गहलोत अमदी सचिन पायलट की लान राजस्थान हाई कोर्ट योखिबगा लोइनना कोर्ट असिना रिवेल कांग्रेस एमएलए 38 की पिटिशन की मथक्ता लौगदबा वारेप लाखलिबा जुलाई तांग 24 फावबा रिजर्व तौदुना थमखरे कोर्ट असिना असेंबली स्पीकर दा जुलाई तांग 24 फावबगी मनुंगदा रिवेल एमएलए सिंगी मथक्ता मखल अमतगी प्रोसीडिंग्स चथदनबसु खंगहलखरे हंदक्ता चेन्नई की गवर्नमेंट स्टैंडरी मेडिकल कॉलेज हॉस्टल की 3rd फ्लोर दगी चोंगथदुना डॉक्टर अमा मथोमता सिजखरे पनबयाई हंदक मरक चेन्नई दा कोविड-19 की पॉजिटिव की केस मसिंग अंगकप फंगना हेंगलकपदगी कोविड अनाबसिंग लायंगबदा डॉक्टर सिंग मखल मखल की चैथेंग कया मायोकनबा तारी कॉलेज असिदा ऑर्थोपेडिक सर्जन ओइना पीजी तौरिबा डॉक्टर काननसु प्रेशर असिना मरम ओइदुना सीबा ओइरमगनी हाइना कन्ना चिंगनरी ऑक्सफोर्ड कोरोना वायरस वैक्सीन ना ngасidi थाजबगी मंगाल अमा पिरखरे ह्यूमन ट्रायल दा मांगजौना खुदोंग थिनिंगाई ओइरदबगी ममी उलकपा लोइनना अकनबा इम्यून रेस्पॉन्स पिरखरे हुना ऑक्सफोर्ड की ह्यूमन ट्रायल की रिपोर्ट असिबु थागतपगा लोइनना रियल वर्ल्ड ट्रायल दा चंगसिनबगी हाइरखरे नाकलमरोमदा ऑक्सफोर्ड ह्यूमन ट्रायल असी इंडिया दा सुचथबगी वाफम लाखली सेरम इंस्टीट्यूट ऑफ इंडिया समना SII असी इंडिया की ऑक्सफोर्ड की पार्टनर ने लोइनना SII ना लाइसेंसर ट्रायल चथनबगी अयाबा पीबीनबा भारत सरकार दसु हाइजखरे इंडिया दसु क्लिनिकल ट्रायल तौनिंगबगी अपाम्बसु फोंदोरखिबगा लोइनना कोविशील्ड ना मसिगी अहानबा वैक्सीन ओइगनी SII की चेयरमैन ओरिबा साइरस एस पुनावालाना लाखलिबा दिसंबर फावबदा डोज मिलियन चहुमदगिना चमरी फावबा पुथोकपा ngamgani लोइनना हौजिग ओरिबा फिबम असिदा डोज मिलियन खरदी सेम सादुना लैरे हाइरखी UK बायोटेक फर्म ना मखोगी अनोबा प्रोटीन बेस ओइबा कोविड-19 पेशेंट ट्रीटमेंट असिना हॉस्पिटलाइजेशन तौबगी चांग चादा 59 हंथहनबा ngami हाइना क्लेम तौरकली कंपनी असिगी वाफम मतुंगिना नेब्यूलाइजर की खुथांगदा कोविड अनाबा अमदा करिगुंबा SNG 001 असी पीबा थोकलबदी हॉस्पिटलाइजेशन नत्रगा वेंटिलेटर दा थंबगी फिबमदगी यामनमक कनबंगमी हाइबदी चादा 59 हंथहनबंगमी हाइरी कंपनी असिना प्रोटीन बेस्ड ट्रीटमेंट असी क्लिनिकल ट्रायल दसु माई पाकले हाइना क्लेम तौरकली एम्स ता कोवैक्सीन की ट्रायल होरगनी फेज 1 की ट्रायल असी था अनी की मनुंगदा लोइशलगनी वॉलंटियर चामा सेम सादुना लैखिबगा लोइनना लाखलिबा सगोलसेल नुमित्ता अहानबा वैक्सीन कापलगनी नाकलमरोमदा केंद्र सरकार नसु इंडिजिनस वैक्सीन असिगी वैक्सीन डिस्ट्रीब्यूशन मैप कन्ना याथोकली इंडिगो एयरलाइंस ना अहानबोइना मखोगी स्टाफ चादा तरा कखलगनी पनबयाई इंडिगो की पेरोल दा हुजिक स्टाफ लिसिंग कुलहुमदोइगा चौंगा 138 लैरिबनी लेबागसिदा थबक फंगदबगी अवाबा मायोकनबा हेंगलखली रूरल अनएम्प्लॉयमेंट चादा 3.3 लेरंबदगी ngасidi चादा 8 योक्सिलकपगा लोइनना अपुनबगी ओइना थबक फंगदबगी चांग चादा 3.3 यौखरे US लावर हाउस ना हंदक्ता चाइना ना खुद थारकपगी थोंग अदुबु थीना चेरखरे अमेरिका ना इंडिया की पोजीशन सगोतखिबगा लोइनना वायरस डिस्ट्रैक्शन सिनदुना चाइना ना लम खुपचिनबा होटनबनी हाइरखी US कांग्रेस ना एंटी चाइना अमेंडमेंट अमा पास तौबगा लोइनना अमेंडमेंट असिना चाइनीज एक्सपांशनिज्म बु हुल्लदुना ngankhre पनबयाई मतोसुमना चाइना की मथक्ता अमेरिका ना अमुक्ता फावबा ngankhidribani हौजिक फावबदा इंडिया दा कोविड-19 की पॉजिटिव
केस ngasi gi oina lising kuntra mariga chatret yangkhaini thoi phangkhre masida Telangana Assam yauna state taret ki report walibani maramaduna ngasi athengba fawdadi lising kuntra taret yorokpa yari India da apunba confirm case masing lakh 13.9 yokre active oriba case masing na lakh 3.ama yokre recovery na lakh 3.8 yokre leikidabagi masing na lising kunipan ga chatret nifu taret ni Malim gi thakta ngasi nomagi positive oiba amadi sivagi changda India na khwaidigi wangli amadi malim gi apunba sivagi masing da India nipan subada leirambadagi ngasi di taret subada kakhalakre India gi sivagi chang hantharakuna chada 2.3 leiri adubu India da sivagi rate khwaidigi wangliba state Gujarat ni chada 3.3 ni ngasi gi oinadi Arambai News Guwahati da Manipuri Pao sandokchaba matang solution jabaga loinana tabiriba singbo amka sohanna khurumjari